Ahanba maktada pafal sida potharasi YouTube channel asibu yengbiriba miyam punamakpu ikai khumnaba utchabaga loinana nolukchari. Ngasi channel asina miyam gidamakta puduna lakchari Seireng amakak. Seireng asibu ibirakpa Bishan Luwang. Seireng asibu miyam mangda khudol tamjariba Pangambam Nandakumar. Haujik tabirasi Bishan Luwanggi Seireng Meitangumbi Thamoi. Meitangumbi Thamoi. Meitangumbi Thamoi. Hanjin hanjinna samdunasu ko uyadraba Meitangumbi nahakti. Lairang oiraboi ningduna nungsirubani nangbu aihagna. Sagatlure asasu nangi nungsi wakhalda. Illubani aihakti khoimu oina nafamda. Adubu oiramle nahakti lainam sendrabi lahi yaugdrabi lairang. Ainadi kayada nungsi zaruba. Ainadi kayada pamzarubani. Nangtagi wakhalda lupzaruba. Nangtagi asada hingzarubani. Adubu oiramle nahakti minungsi khangdrabi sahi maital araba. Yengbada kayadi phajai nahakse nungsi zarui nahakse lapna. Pungningse ithak hawanki. Laknaki aibu nahakna. Nangi nungsibagi mayayna mangki aigi matam kayasu. Naksinjaki nanakta nangna kauraklaboy khanduna pukningse kayada langtaknaki. Nangga naknaringai matamdadi khanjarubani nahakse aitagini aigi thamoigi thajani haina. Adubu ngasidi nangbu nungsirubana khunjage khanjarubani nahakpo oiramle nahakti maichak pubi. Oiramle nahakti thamoi mubi hanjin hanjinna samlabasu ko uyadraba Meitangumbi nahakti. Phawhanlamle ngasidi piramle aibu nahakna khangba ngamdraba maichak. Poe ngasidi poe sare nangi maisasi. Asum tawboire kaina. Thajadre ngasidi kanasu. Thawaini khanjaruba nahakna sakrabada inaktagi lapna. Kanabuno aina thajagadaba. Nangdi nupi natiye maitane maitan maichak pubi thamoi modpi maitane. Matang asida aigi Seireng loijare miyamdagi kaina yathang laujari thagatchari.